Tha asigi nipangi ayuktagi Kumbi College ta form laugani haiduna mayumdagi thokibadagi ngasi fauba mafam khangdana thiba fangdana leiriba Kumbi Police Station gi manungda leiba khulakpatagi ngangom SHRINIVAS chahi 18 pu laingakna fangnaba hotnabada akanba mityeng changbiyu haina imung manung amadi laikai miyamna appeal tawrakli hiram asigi matangda ngarang laikai miyam imung manung amadi Bora Yangbi Gram Panchayat ki Upa Pradhan S Mani yauna pangthokiba pawgi mifam amada ngangom SHRINIVAS ki apokpi ngangom Babita na fongdorakhibada tha asigi nipangi ayukta Kumbi College ta BA first semester tamnaba form laurugani haiduna chatkibadagi ngasi fauba mafam khangkidre thodok asigi matangda Kumbi Police Station dasu waka chakhiba laikre adubu ngasi fauba mari makhong khangdana chapchana hingli natraga sikre haibasu khangdana leiriba asigi matangda Manipurda leiriba CSO sing amadi laingaki mari leinaba pumnamakna athuba matamda Mityeng Changbiduna fangnaba hotnabada mateng pangbiyu haina thamoi sokna fongdorakli mifam maduda saruk yakhiba Bora Yangbi Gram Panchayat ki Upa Pradhan S Mani na fongdorakhibada red zone area ga yam naknana leiriba Kumbi Kendragi manungda leiriba khulakpat awang leikaidagi ngangom Ibotombi amadi Babita gi amata poksaba machanupa ngangom SHRINIVAS pu mafam khangdana numit mangani suraba faubada mahaki asengba langla langjil amata khangdana leiriba asi yamna nungaite SHRINIVAS ki apokpina nongmagi afangba thabak su nomduna amadi mana masing lalonduna machabu lairik tamhanlakhibani haireduna Manipurda leiriba CSO sing ima maira paibi gi lup khudingmakna angang asibu fangnaba hotnabada mateng pangbiyu loinana Manipur lengakna su athubada angang asibu fangnaba hotnabada akan mathabak lokhatpiyu haina su fongdorakhi